usi de hanjil le haibadi amuk hanna no mai kapsilak le haibani kai cookie terrorist sing no mai kapsilak kre adu economic blockade changsilagani lauthokre sigum bai khoi gi hoji miyam no wana ra matam sida khoi gi economic blockade ki saitheng khoi gi singi area sing da dum khoi gi naga gi mi taruk si bagi matang da aduga cookie sing na kauba khoi gi maru na free movement ya handana lairi ba sum awaba saitheng marak sida mo khoi gi cookie sing no mai kapsilak badagi khoi gi torbung area saida khoi gi lambi thing lagani economic blockade changsilagani haiba pawum su yaw re haba ta mane kamai yembe adu ne ngaksa adu gi potu laire hoji ki naga gi taru tamthina hat patu gi pisna krai da sakre pistu kano khoi yangjangani thijali thiri haibaduna yaroi pikraba manipur da yangraba security forces mayam jiga intentionally phage haraga dina hana phabasu yare haibani adu phabasu ngam thu e haibani aduna sigi thawena siguma tawdra kan da kamana shanti natraga mi kharana nogle e haraga shanti ta laani haiba si yam samalli haibani aduna khoi gina miyam na ubu pami basinga sai yam na constructive practical oiba approach ama da peace process se kamai tawgani haibadu kari tawri ge haiba kanana kari khangi ye haibani da peace ama tawnaba honaragadi peace ki magi sahab to mediation gi peace management gi aduga magi trust building process and then pillar mayam thatok thajin tawbagi oiba arun ba kan khara leire khallaga su madu adum malem gi oina phongna chathara kadaba pot ngatani adin even minister of home affairs ki mamang 2025 ta 6-point agreement peace planning ju puthokpa hograbani karai de sakre kamai tawgre madu maintain phajana ngang ha ki deal torkan da amuk conflict na adum sustain torga thaman be tasina adudin akoina proxy war na yam toina palaise maram aduna sigu mayam si nagagi justice akoi akanogi furup singi ko jagalongi sigi speed na adigi den economic blockade laiba si wathok mayam si torbungi huji laiba horen hayeng khangdana adum tawba ngasai haurkhibagi mafamdu amu kano hanagi phibam da unrest am kininga phibam da laega haise sigi mayam sigi realities mayam gi marakta to sinne ta shanti la e nol e haibagi kano se masikar chamali maramaduna akhoi makhata na anyway haugiba mayam singa se adu mate nuai tabal lairaga su akhoi di lakadori ba asida khoi na peace ki process se yam constructively aduga yamna khoi prominent oina miyam khangna asathabam changi natraga di hene hena tholakani adu pamdaba thokdok tholakani miyam gi khoisawnoba helakani adu khoi pamdaba thokdok mayam ma mase khoi tholaknabagi lambi lai maram aduna ngasa ina mamang su pangriba factor masa mayam khoi geopolitics ka hairiba mayam singa se and then ngasa gi armed groups mayam singa sina civilian population mayama sin kuki jogi kano the population mayama maming purga satpa yana ba hona ba and then hariba mayam singa du mostly 1951 gi matung da lakpa illegal immigrants mayam singa tauba ngasai gi even hari dana koi gi even kano gi home minister gi nupi ba da ngasai gi burma gi kano ni ex mp kano ni kai tauri ba kholi mayam si reality aseng bangak tani sigi mayam sing si yang kan kari tauba ya ga and then manipur is safe is to be clearly understood ni akoni yengadoridi maramdi it is something different from other states of India ni maramdi it was kanani entered into the union of kanase India se through merger agreement da controversially akoina or contentiously oraga su akoina laihibani aduna merger agreement da territory yauribani territory ji kaibe yadi habani kaibe da territory di kaibe hala su minister kaina handan high ground ni kaibe do oraga china sum hairanu article 3 gi samoya natraka article 371 si shai paring si da manipur gi territory integrity sana phayama sokpa yaroi na article 3 sana ba yaroi haibana singa wahai wata sentence something orsu adum hapsan ba yaidana kana for the case of manipur territory so article 3 cannot be applicable na haibani kangdi kari musai taraga sigi oiba kano se government sina resolution ma lobu sangi mamangi resolution assembly resolution mayam da base tawrakanda adai kanda da amuk su tongan ba dimension kara khongkani maramdi mayam singa sina article 3 ji misuse tawrakanda sai feasible oiba oidaba yengdana sai gi eta aksu thugai ba ya ba apam ba group khara akoi kara punjalaga akoi lam khara khuna akoi te lamang haira kanda thugai ba ya ba pot amani na article 3 ga lobu se amasi manipur gumba state adi panba yadi haiba nga sai sai lising amagi liraga lakpa ma gi established terrain bound historically evolve lakpa adigi ma gi treaty ma amana yom ga lakhiba ma yam si yenga kanda considering guarantee ama khangna sai gi manipur di kairo ya ba gi government of india da takshal laga
parliamentary kano guarantee ama lownaba parliament gi wari ama lownaba gi initiative lomda aidi hoji sangan ningeba once maduda ayet pa lakpu yai lak tong section dagi lagasu apun bagi damakta manipur ki history du yenga kanda anga sai gi madu let logi mi kup tagi di hauri ba ihong mayam du gi na ta fruit masa masa da hoji political entrepreneur ga na khoi ojajing haning naga dum haibi ni dena haidi ton balam da entrepreneurship to ga paisa tan ba ko pagi daga ma gi mingse tan ba ma to ba lak pagi adumai to na politics ta mai fruit tu bi yola ga fruit tu gi maming da paisa pai ba building cha ba fruit tu na wana thama kanda adu gi kano na majority ro mete gum da he taction lo khosala nei bagi political entrepreneurs ka tholok pa gi manipur issue ji tholok pani gaina hai ba sigum yam jam kumna ekuni ta thok ka sin tong na ga to sangi maram na anyway hoji wahang sida ani sida laik ba se kanoni manipur gi lariba hoji government ko sina ngasai gi peace process sida yam distinct oiba magi tohum thokpa malem da chana ki ba adu ato kana sing sida even india manu itchap ju sat ki ba mayam sing asigi yenga kanda mayam khangba ya ba peace process ki kano do adu da sanghen ga da bani hai